Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Mamang chahigi February 10 thamlakhi ba PR Loukhre singzamai SDG MLA Y Khemchanna Chief Minister oina Washak Loukhre February 10 phamlaba yana leriba assembly mifamda census ki matam yaithonaba warep lawbiu haina JFT na phongdorakli Indo-Myanmar Borderda Nscm Masel Kapnabada Cadre mari Sire Sadora Pituri Mamang chahigi February 10 thamlakhi ba PR Loukhre singzamai SDG MLA Y Khemchanna Chief Minister oina Washak Loukhre Hauki ba chahi listingani kunmanga gi February mapanda N Chief Minister gi phamdagi resign tawkhruba matung tha asigi 10 da Manipuri da PR thamlakhi badu ngasi dagi lauthokle haina Ministry of Home Affairs ki Secretary Govin Mohan na gazette notification ama thokre lenana singzamai kendra gi MLA Y Khemchanna anoba Chief Minister oina ngasi Loba banda Manipuri Governor Ajay Kumar Valana Washak Loukhre ngasi Washak Loukhba aduda NPF ki MLA Lo Sidingkho amasung BJP ki MLA Nemcha Kipgen anina Deputy CM MLA Govindas Konthozam amasung NPP ki MLA KH Loken anina Cabinet Minister oina Washak Loukhi State asida hauzilari ba kuki amasung maitai anigi umkhanaba asina maram oiraga Nemcha Kipgen di virtual oina Delhi Manipur bavandagi Washak Loukhi virtual oina Minister Washak Loba asi Manipur gi history da Nemcha Kipgen na ahamani Banba yabadi ngarang BJP gi National Headquarter da BJP gi General Secretary Suwariba Central Observer Tarun Juk yauna pangthoki ba BJP gi legislature singi mifam amana Y Khemchanna bu leader oina khale haina lauthokraba matung amadi mifam adu loibaga NDA gi mifam pangtokuna nongna semgadoriba sarkar asigi leader oina khankraba matung ngasi charter flight ta MLA Khemchanna Central Observer Tarun Juk BJP gi North East in charge Dr. Samit Patra BJP gi President Sarda former CM N Biren MLA Govindas Konthozam MLA Ngursang Nur Sanate MLA LM Khote MLA Awangbum Newmai amasung MLA M Rameswar ayupung 12 khara henbada Imphal da thunglakhi February 10 famlaba yana lariba assembly mifamda census ki matam yaithoknaba warep lawbiu haina JFT na phongdorakli February 10 pangtholaba yana lariba Manipur Legislative Assembly gi ningthami famda census pangthopugi matam yaithoknaba MLA singna amata warep lawbiu miyamna su masigi matangda taksiminasi haina campaign for just and for delimitation na appeal tawraduna Karigomba lengana warep lawdaba tarabadi tungi mirol kannaba February gi aroba chayolagi atoba iho am hauragani haina cheksing warol thamkhrai India lengana chaliba chahi asigi April thadagi census tawnabagi thabak paikhat kadawriba asi param chumna pangthoknabagi matangda campaign for just and for delimitation na mafam kaya da paringna na chatharakliba khananaina ba mifamgi saruk ama oina JFT amasung Sandhya Laima Women's Association Koksai na sinduna ngasi Kokchai Community Hall da pangthokiba mifamga mari lenana JFT gi convener Tizendra Ingomna wafam asi phongdokhibani Mahakna makatana hai mikok thiba haibasi tawdaba yadraba amani masi lebak asida leriba mi masing khangdonaba thorangni handak tawgadoriba asina nipalak suba census oigadoribani adumoinamak handak pangthokadoriba mikok thiba asida niyam chumna mikok thianaba ekhoi punamak amata oina honaduna lamdam asidagi illegal immigrants sing khandonabagi tanja adu lahoba mathau tai haina sufongdokhi Indo-Myanmar Borderda Nscm Masel Khutthoknabada Cadre mari Sire Hauki ba February amada Indo-Myanmar border gi Sagang province ki Jotha road area da Nscm Masel Khutthoknabada mari Sire kharana asogapan nangle hari Pau asina makatana haribana Khutthokna kiba Nscm function ani adu ya amana yung ungna litawi aduga atopa group amana angamina litawani angamina litawba Nscm IM gi kangbu aduna Indo-Myanmar border litawraga leriba area aduda changsinuna attack adu chathakibani attack adu yung ong function gi Cadre mari siki khara amana asoka panangki thodogasi Myanmar manungda Nscm function ani gi marakta power struggle ga mari lenana chathaba thodok amani angamina litaba Nscm IM gi kangbu asina Indo-Myanmar border gi maru oiba corridor ama oiriba Pangsau Tas region da mapung oina control tawnaba yamna kana honari
Masina maram oiraga border area da Nscm function Masel gi marakta area domination amasung power struggle ga mari lenena ngaihak leitana khut thokna bagi thodok tholi thodok asina maram oiraga Myanmar manung da Nscm function gi Masel marakta chawna ongkhana ba thoklei oirakli ba phiba masida Myanmar gi military junta gi maikedegi yamna kupna monitor tawri hari Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Kuki singi separate administration gi damak chap chana lepli sarkar sembada yaroi haina Parliamentary hawkipna phongdorakli. State asida rajniti gi oiba tang taba phibam ama purakna ba haiduna MLA Khemchanna lead tawba sarkar ama semnaba governor ga unaduna claim tawkhrabasu Sai Court Cadre gi MLA Parliamentary hawkip ki maikedegidi Kuki MLA singna separate administration demand gi damakta chap chana lepli sarkar semada saruk yaroi haina mahaki account da thagalakhiba warol amada hairi MLA asina mahaki account da thagalakhiba warol aduna makhatana haikibada Kuki community singi maikedegi tonganba designated administration arrangement amagi damak demand toriba asi Kuki singi safety security amasung dignity gi damaktani hairi demand asi icham chamba political autonomy amanate Kuki community singi popadagi yawraklaba phangpham thoklaba hak aduni hairi Henglep Cadre gi BJP gi MLA le chamang hawkip ki maike degisu Kuki community gi oinasu tonganba separate administration ama pigani habigi chap chaba thazaba ma pidriba phawba nauna semgadariba sarkar asida support toroi haina social media da thagalakhiba warola mada hari Mahakna makhatana hai Kuki singi identity land amasung development nga mari lenana matam kuina dagi demand tawduna laklaba Kuki state union territory asida priority pigani haina separate administration gi demand da chap chana lepi hari Maragasida Thadau NPG General Secretary Lamza Thang Hawkimna social media da thagalakhiba warol asida haribana sarkar sembada yawgodoriba MLA Ngursangnu Sanate Mar community ni aduga MLA LM Khote Baifai Zomi community ni Makhoi singasi Kuki ni haina identify tawdabana Imphal da chathok tasin tawba yai nan Kuki group oriba Jomi Mar amasung Thadaugi oinadi Imphal asi save oire haina lopa yai adubu nemcha kipgen amadi asi Kuki ni haina identify tawbana Imphal da chathok tasin tawbada chingnaba yawi hari Popular government sembada Kuki jo singna yawdabagi firep ngasi su hongdri Kuki singna taliba political solution adu phangdringeda Manipurda popular government samlakpada Kuki phuruki miyamna saruk yaroi haina Kuki zogi tongan beluk kayana laukhiba warem adu ngasi su hongdana leri haina Kuki zo council na thadorak cherolamana hari cherola sina makatana haribana haukiba December contrada Kuki zogi constituent tribe Apex body amasung regional organization singi miphamna laukhiba anoba lengak amasembada saruk yadaba haiba warep adu ngasisu ahongba leite Kuki jo singda chatharakpa ka henba thawong sing adugi mayokta asingba warep asi laukhibani warep asi tha asigi tara humdoida Guwahati da pangthokhiba lungthu miphamna su amok hana checksin khibani Mifam aduda su group sing Kuki zo council amadi Kuki zo gi MLA sing su saruk yakhibani Kuki jo sing na taliba separate administration asi pidriba phawba anoba lengak sembada saruk yaruba haibasimak yamna wahanthok yawdaba thawoni apunbagi mifam sing da lokhiba warep sing adugi wangmada lengak sembada saruk yariba Kuki zo MLA sing na tungda thoklakpa afapatagi tektak khudimak masa na pujagadabani Kuki zo gi MLA sing na apunbagi oiba warep asi ikai khomnabaga lonana amata oina lemina Kuki zogi demand fangnaba honaminasi hari State asida leriba kanglu phurup singi marakta nungsi chanaba puraktuna Manipurgi apunba saktam ngangnaba honagani haina Khemchanna phongdokrai BJP Manipur Legislative Party ki luchingba oina khankraba Singjamai Kendra gi MLA Hanigi Minister Yumnam Khemchanna Mahapu BJP Legislative Manipur gi luchingbo oina khalakpagi damak Bharat ki Prime Minister Narendra Modi Amit Shah BJP ki National President Nitin Navin amasung party ki MLA singbu thagatpa phongdorakli social media da thagalakpa warolamada Khemchanna hai mangonda sinarakli ba thodang asi ikai khumnabaga lonana pukchel sengna thabakta onthoknaba honagani Manipur da santi amadi chawkhatpa puraktuna Biksit Bharat amasung Biksit Manipur gi manglan adu mangphau hanaba angamba thakta honagani state asida riba kanglu phurup singi marakta nungsi chanaba puraktuna Manipur gi apunba saktam ngangnaba honagani haina su phongdorakli
Manipur Legislative Assembly ki Speaker Thokchom Saitabrata Hill Area Committee ki Chairman Diangang Lungamai Hana ki Chief Minister N Biren yauna MLA kayana Wai Khemchan bulu chingba oina khalakpada nungaiba phongdorakli Maibam Asaizit Maitei Lupna Warak Watem laba matungda imung manungda khusina krai Mamang Thakdagi Hauna Lamdam Asi Nupi Singbu Awang Bathakta Khanjaba Lamdamni Ngasi Phawba Lamdam Asida Leriba Nupi Singda Ahenba Sakti Piri Amadi Awang Bathakta Ikai Khumnari Haina Aina Thinkraba Kangleipak Communist Party PWG MC Unification ki PRO Jikhainga Mena Presta Thadorokpa Chirolaman Hairi Chirolasina Hai Asigumba Khunai Asigi Fazaraba Chatnabigi Wangwada Thabak Tawrakpa Singbu Party na Akanwa Miyeng Changduna Lakni Ngasi Phawbada Tuhat Piba Otpi Naibiba Amadi Nupi Oibi Singi Ikai Khumnawa Manghanba Singi Mathakta Party na Cherak Piduna Lakni Masigi Saruk Ama Oina Handak Chahi Nauriba Nupi Macha Amabu Ikai Khumnawa Manghanbagi Damak Miyamna Wakalakpagi Matung Ina Party na Maibam Asaizit Maitei Apokpa M Somorjit Maitei Lepham Usangkhong Maya Lekai Thobal District Hariba Mi Asi Lupna Warak Watem Laba Matungda Imung Manungda Khusina Kre Hari Parliament session da charang na bathokan badagi opposition ki member nipan suspend tawkhrai Hauzik chathariba parliament ki budget mifam asida house ki chana lon chat ki wangwada thabak tawbagi damak budget session loiba phawba house ki member nipan suspend tawkhrai suspend tawkhraba house ki member MP Singh aduda congress ki taret amadi CPM ki ama yauri Parliament ki mifamda ngarang kayarak hana charang na bathokhan badagi hanjin mifam yaithokhi opposition party ki MP Singh Bharat China ki Mari amasung Bharat America ani ki marakta trade agreement ki matangda yaningda bafongdoktona house ta charang na bathohanki masigi damakta makhoi bo parliament budget session da loidri phawba suspend tawkhibani hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maroiba paw amka hana pizari Mamang chahi ki February 18 dagi thamlakhi ba PR Loukhre Singjamai STG MLA Y Khemchanna Chief Minister oina Washak Loukhre February 3 dagi phamlaba yana leriba assembly mifamda census ki matam yaithonaba warep lawbiyu hana JFT na phongdorakli Indo-Myanmar Borderda Nscm Masel Kuthoknabada Cadre Mari Sire Matang asida Loyalam E-PAO na namitangi pau bibil lezare tabiri bakhudimapu amuka hina kurumjani